ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯅꯞꯁꯥꯒꯤ ꯆꯦꯡ ꯔꯦꯁꯟ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯁꯨꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤ꯫ उत्तराखंड नोंग कन्ना चूबदगी इचाव थोक्तुना मियोय मरी लेखिद्रे मियोय कयाना लेफम लेहंद्रे। अमदे यूनिवर्सल फैमिली ऑर्गेनाइजेशन UFO के 9th एनुअल फाउंडेशन डे 2025 हेड ऑफिस ओरिबा ताबोंगकोक अवांग लेकाई इपालोया लापा इमानुटेलेम कम्युनिटी हॉल दा पांगथोक्रे। पाव मचा खाइना पिजरी। चीफ मिनिस्टर ओइद्रबसु रिलीफ कैम्प्ता लांजेनदुना लैरिबा मियोयसिंगी अंगंबा थाक्ता मतेंग पांखिगनी हाइना हानगी चीफ मिनिस्टर N. बिरेना फोंदोक्रे। वाफम असि ngasi इबुदौ मार्जिंग एक्सपो 2025 होगदोकपगी थौरमदा फोंदोखिबने। थौरम अदुदा चिंगतम अनिदगी अमदी IDPs एंटरप्रेन्योरसिंगी स्टॉल होमफुरोम हांगदोक्तुना सरुक याखि। पाउमीसिंगना हंगबा वाहंग अमगी पाउखुम पिरदुना N. बिरेना हाई मणिपुर प्रेसिडेंट्स रूल मतौ करमना लाखिबनो हाइबसी मियामना हेना खंगनरबा वाफमने। मियामनसु कनाना करी थबक तौरी अमदी अचुम अराना करीनो हाइबा हेना खंगलबने। प्रेसिडेंट रूल थंबगी महुत्ता मियामना पांबा पॉपुलर गवर्नमेंट अमा थंफम थोई हाइबसी हौबदगी हौना हाइदुना लाखली हाइखे। प्रजा मियामदा इना हाइनिंगबसी हुज हुइना खरा ngang matamda loin ngang daba pullaga kanana kanano x sina x tawine ye tawi b sina c tawine c sina c tawine na khantoga maramdi amubaga angoba khantokradi angobuna kanano khangdreba ising anaiba ising ga thawga punba yade thaw du thaw gine na ngangbiba ising du ising ne na ngangbiba pame loina mix up torga ngangba phate kamai to nang asigi manipur gi situation si lakhi bono ta gi bono kange aina ngasa aina haibadi pr kamai lakhi ge kamai thamaki ge haibasi loina khangna re responsibility hujik hanagi popular ministry leading aida free ojeram basing to office sang bada oro amada oro free ojeram basing to hujikti even ekho ge MLA jing bo free oidre haibani da pr extend to basi aigi mot oina di popular government ama लैब तंगाई फदे लाख तंगाई फदे थंबी तंगाई फदे ऐसी आई दे होबदगी डिमांड तोरग लागे अदो सिचुएशन न यादबदगी आई रिजाइन तौगिबनी तौहनगिबनी नोय खंगे दंगाई अदुबो हुजिक आइगी मोतदी प्रजा सिंग सी वाई अदो लैब सिचुएशन सिदा पॉपुलर मिनिस्ट्री मा लैरगा प्रजा सिंगा इंटरेस्ट थमकांदा अवाट पतानर कांदा सलहनिंगी। नुमित मंगानी चथगदबा सेंटर फॉर रिसर्च ऑन एनवायरमेंटल डेवलपमेंट CRED अमदी नॉर्थ ईस्ट वुमेन एंटरप्रेन्योर्स एसोसिएशन NEWEA मणिपुर चैप्टर अनीना खुचमनदुना सिंदुना पांगथोकपा इबुदौ मार्जिंग एक्सपो 2025 होगदोकपगी थौरम अदुदा सेंट्रल गवर्नमेंट की मिनिस्ट्री ऑफ MSME की असिस्टेंट डायरेक्टर ग्रेड 1 मनोज शर्मा अमदी इबुदौ मार्जिंग खुबम कनबलुब हैंगांगी प्रेसिडेंट नाउरेबम जुगिना मरु ओइबा मियोयसिंग ओइना सरुक याखे। थौरमगी अहोबदा लमदम असिगी एंटरप्रेन्योर सिंगना पुथोकपा पोथोकसिंग अहानबो ओइना उतके। थौरम अदुदा अथोइबा मिथुंगलेन ओइखिबा N. बिरेना हाइखिबदा मणिपुर गी लेबाक लेहौदा पुथोकपा पोथोकसिंग मपाल लमगी मियामनासु पामनै। MSME गी मखादा नॉर्थ ईस्ट की ओइना स्मॉल स्केल इंडस्ट्री तौबदा मणिपुरना 2017 दा BJP ना लुचिंगबा लेंगाक लाकपदगी 2023 मे गी ममांग फावबदा चही 8 मकोक थोंगदुना लेरमी।
Masida hairiba chahi taret asida state asigi law and order yauna sotharaba hiram kaya semgatuna saukhat lamjelda khumang chausinba state ama oiduna lakibani haike ngasigi mirolna kathokpaga loinana thengna hodrabadi tungi mirolna awaba tahogani pham kanduna khanduna leirabadi tungda lakadoriba miroldi asuki matik wa hogani ngasi haktengnana awa ana tarba relief camp ta lanjena duna leiriba miyoi singi angambam thakta mateng pangkhigani chief minister oidrabasu makoi khudingmak masagi mayumda hanjinaba leptana honakigani hainasu fongdokhi. Please do recall the last 7 years. Ekogi BJP-led NDA government ki 2017 dagina 17 March tai wasak lokjabani madudagina 23rd May ki 3rd yogdine ki mamangi sahi tareto amri yengo haidana. We were tough in the entire Northeast. MSME ki sigi industry masa tauba mayam sigi daida koina Northeast koina top. Around 13,000 session taukan. Anna honor money startup adagi chief minister ki business support scheme matang taukan da aduna akoina ya matam da donor ki MSME ki competition dai koi ki entrepreneurship yamna extraordinary talent labor. Say suppose puji mata da khohi akoi ki leiba product natural product mayam sidai da ba koi value added kharga tauro matung ba ba long international compete to. Say puji ki perfume ki do harame koi mano ta minute 20 moi ki perfume sidi 24 hours sale kunmari sale ana sukum ba yang dynamic ko youth mayam ma Manipur da makal makha ki thabak tauri madu ki damta ne koina khoi startup hanto mi ba adagi business chief minister ki business sports support scheme ga na hanto mi ba one family one livelihood and hanto mi ba tauri me aduna 7 years is Manipur si we were rising like anything every field ne law and order to sum am wirum gani matam ma pung ta het mang gi ba sorok mi sana ba ya ponte free khaw ga paisa khara ha ba sakra de halak di mados hana kaino magi kulang na rin adugumba situation ne ba koina le mi ba adagi mayam wirum gani petrol liter ama phangna bo hona bada ngasi nungdang dagi leptoi ni queue petrol liter ama launa ro petrol manga liter manga launa na bagi ngasi nungdang dagi queue leptoi ne ba aduga hayeng do adu phangbusu yaw ni phangdabu yaw ni phangdabu da ba kangu duna ikoi lupa chani de lai ni petrol chahum de lai ni adugumba gi situation do last 7 years later ikoi law in overcome torkanda with the support of the masses praja mayam gi support ka loina na koi amna smoothly singi sinlaw sinda anoba inotma go to hills na pi anoba inotma go to village na pi karigi go to hills no karigi go to village no office la aga unajabangam jaba taina jabangam jaba mayam do village the puthar ga sasan to ban ngasi huji PR leire ne secretary sangbo yari ka sangba disi unangambra chief secretary unangambra few kharagi wane ba but adugi governance so people's governance na koina unami do go to the hills go to the village doorstep delivery mai magi lekai da kari machi am phangdaba gas am phangdaba doctor gi adu gi phangdaba mayam punamuk to ai konthong da ne layeng halambi do ai konthong da ne ba piram mi mayam good governance is adu ko yes live activity thar me gi thoi ba thok dok adu ko masi ti ai khoi si da thar me da sahi ani gi manga thoki habini everywhere da ji asam da tori mata piramani thousands of acres illegal immigrants in a capture tor go occupy tor go le Uttarakhand nongkan chubadagi ichau thoktuna miyoi mari lekhidre miyoi kayana leifam lehandre ngarangi state adugi uttarkasi gi had region gi dharali khungangda fauduna cheliba ganga gi isingi imai khanghodana wangkalaktuna ichau thoklakpadagi yum kai kaya ningkhaibata natana amang ata chauna thoktuna miyoi kaya leifam chafam khanghandre hairi Ichau asina maram oiduna miyoi mari sikre miyoi kaya amana tiva khangdana leiri hairi district administration gi maikaidagi emergency operation chathaduna mi kanba kanna hotnari ichau aduna maram oiduna building hostel amadi yum kaya su ningkhaikhre state asigi chief minister oidiba Puskar Singh Dhamina helicopter da ichauna sokhalaba mafam sing nongthaktagi koina chattuna yingsinkhre amadi ichau asina maram oiduna Dr Singh suti lawba thingjinkre mi kannabagi thabak Mi-17 helicopter sing sizinakre haujik thogdog asigi matangda Bharat ki president prime minister union home minister na chingba singna awaba fongdokre awaba nanglaba miyoi singi damak lokhatpa yaba thabak sing lokhatnabasu prime minister ki maikaidagi su mari leinaba authority singda khanghankre hairi Numit taretni Manipur yauna Northeast state singda akanba mongda nong chugani haina Indian Meteorological Department gi report amagi matung inna
Manipur, Arunachal Pradesh, Tripura, Meghalaya, Assam, Nagaland amadi Mizoram hairiba mafamsing asida numit 8 ni asida akanba mongda nong chugani hairi. Report asigi matung inna Himachal Pradesh, Uttar Pradesh, Jharkhand dasu numit 3 ni akanba mongda nong chugani hairi amadi Tamil Nadu amadi Kerala dana akanba mongda akhak arauga loinana nong chugani hairi. Wangoi Kendra gi oina napsa gi cheng 2024 gi oina tha ama left chatlaga lehori aduga 2024 gi November December gi cheng asi 2025 gi January da punna piri adubu handak January 2025 tagi July fawbagi tha 8 gi cheng Wangoi Kendra gi oina department da gi cheng yenthoktre haibagi pau miyam na khangnare Karigidamak miyamda tha mari khaki cheng miyamda fanghalibano lemhoriba tha ahum gi cheng sina kadai da chatkhre haina samurau naurem apunba maira paibi gi secretary oinam chawbana mari leinaba singda hanglakle hiram asigi matangda samurau naurem maira paibi gi oina mifam ama samurau bazar da ngarang pangthokre amaromda amok samurau awang leikai gi polling number 22/4 amadi 22/5 ki nafsa gi ration card holder singna tha gi phangpham thokpa chengsu na pibidre haibagi matangda miyamgi oiba khongjang ama samurau awang leikai da chatkre khongjang aduda saruk yakhibi moirang mayum pramodini na phongdokkibada haukiba tha singdadi imung amagi phangpham thokpa chengdagi kg amamam kaklaga piramle adubu chaliba august tha sigi oina ration card aduda yauriba miyoi khudingmak ki cheng amamam kaktuna piba horakpadagi card holder singna agent singda cheng kg masing hanthana karigi piribano haina hangluba matamda agent singna card anoba sanaba maram oiraga ration card aduda yauriba miyoi khudingmak cheng kg mari dagi hena piba ngamloi haina khomlakhe ration card holder singna phangpham thokpa cheng suna phanghanbiu haina mari leinaba singi pukning chingsilakle madudi maram chade masi akoi maram chada ba pot oibana masi akoi gi card gi chap chaba haknina akoi gi phangpham thokpa haktu bibiu haiba matamda hairiba yen biriba mayam asina yen biriba agent amadi cheng pai riba card cheng on biriba member sing asina chengji akoi di masi noina tawning bomba famda taw akoi di masi pibong amoi haina haire dai akoina masi di yaroi adana maram chana agent sing da haibiro aduga mari leinaba akoi gi oner MLA da su hangbiu haidana wari si loi sanaba loiraba matungda moi hangba sakre sera amamam kaibasi karamba department na karamba authority na thokpo order no madugi matangda public miyambu cheng phangdabasi kaibasi gi maramase mayek sengna khanganbiu khangalaba matungda department gi oiba government gi oiba chana pathab leiraga di public miyam gi asawba asi akoi khongpam hantoksage madudi nataraga kakani hairaga cheng yeliba mafam sing asida mafam amada na cheng sera amamam kakpa mafam amada na misingi oina amamam kakpa hariba cheng sing asi kari mara suka kakta basu yauri masi kari marangi no haibadu paja miyam da khangan biu amasung mari leinaba department na wangoi kendra gi samrong naurem hariba mafam asida phangdiba cheng sing amasung miyam da gi kaiba si kari marangi kaiba no haibana singba sing adu miyam da mayek sengna khangan biu masi khangal laktaba taraga di samrong naurem apumba maina pabi amasung masi ka kusamna na saliba kalakpi sininaw singa loina na kar holder singa akan ba khongjang jangsilakani mari leinaba department da thaba yaba sie sing thajarakani masigi matangda napsagi siengi pariba mafang khudingmakta laidiba miyamna samong naurem apunba maina paibibu nuksibiduna phangdriba chengsing asi karaida thamjingibano kari marangi piribano haibadu bayek sengna khangan birau haiba wafamji thamjaraga masi pirak taba taraga di apunba khongjang jangsilakani haibasi miyangi mafamda thamjari Universal Family Organization UFO gi 9th Annual Foundation Day 2025 Head Office Oriba Taubongkok Awang Lekai Ipaloya Lakpa Imanungtelema Community Hall da Pangthokre Taramasida Akoiza Mirabai Devi ex-minister Pachoy AC Moirangthem Ashni Kumar Singh former chairman LDA Government of Manipur Ngasepam Nilakanta Kuman spiritual leader National and International awardee Ram Ilangbam founder Global Groups of Company Dubai Kumukcham Jiban Singh social activist Kandewal Kalachan special contractor Maino Leirak Inka Toiba social worker Thangba Yurembam village Chirom Biswajit Mangang ex-councillor Khawai Town Tripura Sinam Merkrit Singh ex-member 5 Changangai GP Mayang Lambam Damodar Singh retired AE PhD
Imphal West, Government of Manipur, Yumnam Toiba Singh, Secretary, Western Division 2, Universal Family Organization UFO Jiri Dibong, Saruk Yaduna, Thoram Asi Pangtokhi. Aroibada maroiba pau pizari. Chief Minister Oidrabasu Relief Camp ta Lanjenaduna Lairiba Miyoi Singhi Angamba Thakta Mateng Pangkhigani haina Hanagi Chief Minister N BIREN Fongdokre. Wangoi Kendra gi oina napsagi cheng ration card holder singna fangpham thokpa cheng suna fanghanbiu haina mari leinaba singi pukning chingsilakli. Numit 8 ni Manipur yauna Northeast state singda akanba mongda nong chugani haina Indian Meteorological Department gi report amagi matung inna hairi. Uttarakhand nong kanna chubadagi ichau thoktuna miyoi mari lekidre miyoi kayana leifam lehandre. Amade Universal Family Organization UFO ki 9th Annual Foundation Day 2025 Head Office Oriba Tabongkok Awang Lekai Ipaloya Lakpa Imanu Telema Community Hall da Pangthokre.